Ngasisu mahausaagumna sana lebak story collection na nungairaba phunga wari ama puduna lakjari wari asigi mamingna mama to na luna tawzabi laija wari asibu ibirakbana sana ango hauzi wari asi mayamgi mafamda khudol tamzari mayam punna taminarasi thaina mamangaida kaina khul kauba khul ama leirami khul adu ingna chikna leiba khana chainaba yaudaba khul ama oirami mafam adugi mi oisingsu mabuk sel sengba mibu phattana khanba hitaba mi oising oirami mafam aduda laisa kaubi sakhelabi leisabi ama leirami adu mahak mama to na yoksabi oirami apokpi mama na yoktrabasu laija mama to leimana aduki matik luna chana tawbirami asumna nongma laisa amadi mama to leima wari sanarami ima to ngaside khoigi kari enjang thongsige isabu kari saninge isana saningbado adu adum thong ima ton gidi isana saningna thongba hinjang do adum yare ado nangbo chak thongage hairiro ima ton siloiraga thonglagi yarani ima ton phi sorida adum loiselo ima ton na phi suba loiraga thongladi warani ai adum thonglage oh phare phare adudi isana hek thong adudi ima ton Pabana ngarang lerakba soibumduga ngakraduga thonglagi ko haima nangbu haigadrane haingde ima to adudi ai sak thonglugi ima to hoi hoi thonglur nang paba sungi hak leragadi labukte karaklani asumna laisa ja ising thongba jangkhirami asumna ngi hak leraga laizagi mapa thoiba labuktagi karakladuna mayum halaklami leima ekhoi gisak loijibo loidoramlaniye isa laizana thonglagena thongre ngasidi haima mabu kari hinjang ni thongibo ho segumga ngarkaga thonglani na tawgibani haigidrani mabo nangna thongu yadro ho aina haigadra haibani haigani aduda isana suk thoningla sibona kemta haidraba isu phare phare nongmu gi haibudani nangsu phido kayam walige loidoba loidawre adomoita so laudubu kayam kuina leiraga khawba yagadagi numit 10 nimuk leiragadi khawba yarani o imaton paba chak loire chak sa thongna batawrase imaton phi do chak toklaga punna phauminarase imaton phi mayam do ong phawradi warani aduna chak toklaga aiga punna phauminarase hoi hoi aduna tawrase moita so khongku to hamdok piyuro ekhoi ngai jaram lage hoi hoi changam aisu sangagi asumna makhoisu cha ising chanaba tawrami thoibana masanupi da yenglaga wa hairi ngasigi isagi hinjagsi matau mandana yam haurga leramida yam haire isadi cha hinjang thongba baba asengbagi haubra imaton di hautabra kemta hairakrise hawe yamna hawe nahan ke imaton na thongbadagi di ngasi isana thongbasina hena hawe isadi hinjang thongba yam hairame mamaga mapaga na hairaklibudu tabada laisa yamna haraurami asuna numit adu su haukhirami sempuna idao ho idao tampakna haima sempua nang lakliro hoima idao bulebro leibani chango chang hoima asi hairaga sempuda thembungi kada changlei is aina ngasai de kobuga tari haisidi tummaga leidana oi idao tabro hawgolo nongale chak charsi lao thembungna ai sak chaningdri mi hak leraga chage nupi aigido thanamo thembungi choiro da tabada sengphuna matomda haise e koya do ninguni mase musinu baje ai sibu magi nupi donglaga masi adu ordi asi hairaga sengphuna thembungbu phamungdagi chingtharami thembunga da khangpre khangna hawgali aduga semphuda yenglaga saungna hairi as kaino me mi hawdo bobo adumai hawdo no bro ngobro kaino pawna sibo fazana hawdo padi yadadi sumaina hawdo pataga numidang wairam sida tummi aduga is yare hawlo numidang wairam sida tumjandana kai chalu sai no jibo kungi lampak da tholu silao hoi ai mai mise amda tarki asumna thembunga madi semphu kungi lampak lomda thoruklami
ꯁꯣꯝꯗꯅ ꯂꯥꯏꯖ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯥ ꯊꯥꯖ ꯂꯥꯏꯖ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥ! ꯑꯦ, ꯏꯇꯥ ꯂꯥꯛꯏꯔꯣ? ꯂꯥꯛꯑꯣ, ꯁꯤꯗ ꯐꯝꯃꯣ꯫ ꯑꯩꯒꯤ ꯏꯇꯥꯁꯦ ꯊꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯑꯗꯣ ꯉꯁꯤꯗꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯀꯣꯏꯊꯣꯛꯎꯁꯤ꯫ ꯍꯣꯏ ꯌꯥꯏꯌꯦ꯫ ꯑꯗꯣ ꯑꯩ ꯏꯃꯥꯇꯣꯟꯗ ꯑꯝꯇ ꯍꯥꯏꯔꯝꯈꯤꯒꯦꯀꯣ꯫ ꯍꯣꯏ꯫ ꯏꯃꯥꯇꯣꯟ! ꯀꯩ ꯍꯥꯏꯒꯦ? ꯊꯥꯖꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯂꯨꯁꯦ ꯍꯥꯏꯌꯦ, ꯑꯩ ꯆꯠꯂꯨꯒꯦ꯫ ꯍꯣꯏ, ꯆꯠꯂꯨꯔꯣ꯫ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯀꯅꯨꯀꯣ꯫ ꯑꯗꯣ ꯅꯕꯣꯛꯄꯤ ꯁꯛꯀꯤ ꯄꯣꯠꯐꯝꯗꯒꯤꯅꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯣ ꯈꯔ ꯂꯩꯔꯛꯀꯦꯔꯣ? ꯍꯣꯏ ꯏꯃꯥꯇꯣꯟ꯫ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯇꯥ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯄꯣꯠꯐꯝꯗꯒꯤ ꯄꯣꯠꯆꯩꯁꯨ ꯈꯤꯇ ꯂꯩꯔꯛꯀꯦ꯫ ꯑꯗꯣ ꯁꯤꯡꯖꯨꯁꯨ ꯆꯥꯔꯛꯁꯦ꯫ ꯑꯩꯗꯤ ꯁꯦꯝꯁꯨ ꯌꯥꯎꯔꯛꯇꯦ, ꯌꯨꯝꯗꯒꯤ ꯂꯧꯊꯣꯔꯛꯀꯦ꯫ ꯌꯥꯔꯦꯍꯦ ꯅꯪꯁꯨ, ꯑꯩ ꯑꯗꯨꯝ ꯂꯩꯒꯦ꯫ ꯁꯤꯡꯖꯨ ꯆꯔꯥ ꯑꯃ ꯆꯥꯕꯒꯤ ꯑꯃꯨꯛ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯂꯨꯒꯦ ꯍꯥꯏꯔꯣ? ꯍꯣꯏ ꯌꯥꯔꯦꯁꯦ, ꯆꯪꯖꯔꯔꯣꯏ꯫ ꯑꯗꯣ ꯏꯇꯥ ꯂꯥꯏꯖ, ꯅꯪꯒꯤ ꯏꯃꯥꯇꯣꯟꯁꯦ ꯌꯥꯝ ꯐꯩꯀꯣ꯫ ꯅꯪꯕꯨ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥꯒꯨꯝꯅ ꯈꯟꯕꯤꯗꯨꯅ ꯀꯌꯥꯗ ꯂꯨꯅ ꯇꯧꯕꯤꯔꯤꯅꯣ꯫ ꯃꯤꯒꯤ ꯏꯃꯨꯡꯁꯤꯡꯗꯗꯤ ꯃꯃꯥꯇꯣꯟ ꯑꯣꯠꯄꯒꯤ, ꯆꯥꯛ ꯄꯤꯖꯗꯕꯒꯤ ꯇꯧꯅꯔꯤꯕ꯫ ꯑꯗꯨꯒ ꯏꯇꯥ ꯂꯥꯏꯖ, ꯅꯪꯒꯤꯗꯤ ꯀꯌꯥꯗ ꯂꯨꯅ ꯇꯧꯕꯤꯔꯤꯕꯅꯣ꯫ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯔꯕꯅꯤ ꯏꯇꯥ꯫ ꯏꯇꯥ ꯊꯥꯖ, ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯔꯣꯟ ꯇꯥꯔꯛꯄꯗꯒꯤ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕ ꯐꯪꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯑꯩꯒꯤꯗꯃꯛ ꯏꯃꯥ ꯑꯃ ꯄꯨꯔꯛꯇꯨꯅ ꯑꯩꯒꯤ ꯏꯃꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕꯗꯣ ꯑꯩꯒꯤ ꯏꯃꯥꯇꯣꯟꯅ ꯈꯪꯍꯟꯕꯤꯗ꯭ꯔꯦ꯫ ꯏꯇꯥ ꯊꯥꯖ, ꯑꯩꯒꯤ ꯏꯃꯥꯇꯣꯟꯁꯦ ꯌꯥꯝ ꯐꯩꯗ꯫ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯃꯄꯨꯛ ꯊꯣꯛꯀꯤ ꯃꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯅ ꯊꯝꯕꯤꯌꯦ꯫ ꯑꯗꯨꯅꯦ, ꯃꯤꯅꯗꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯍꯟꯒꯤ ꯃꯆꯥꯁꯤꯡꯁꯦ ꯌꯥꯝꯅ ꯑꯣꯠꯄꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯛꯄꯤꯁꯤꯡꯁꯦ ꯃꯤꯅ ꯅꯨꯡꯁꯤꯅꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯖꯒꯤ ꯃꯃꯥꯇꯣꯟꯗꯤ ꯑꯐꯕꯤ ꯃꯃꯥꯇꯣꯟ ꯍꯥꯏꯕꯗꯨꯅꯦ꯫ ꯃꯥꯅꯦ, ꯑꯩꯒꯤ ꯏꯃꯥꯇꯣꯟꯗꯤ ꯑꯇꯥꯡꯕꯤꯅꯦ꯫ ꯏꯕꯣꯛꯄꯤ ꯁꯛꯀꯤ ꯄꯣꯠꯐꯝꯁꯨ ꯌꯧꯔꯦ, ꯁꯤꯡꯖꯨ ꯍꯥꯟꯅ ꯆꯥꯁꯦ꯫ ꯑꯩ ꯆꯥꯅꯤꯡꯉꯦꯕ꯫ ꯌꯥꯏꯌꯦ꯫ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯏꯕꯣꯛꯄꯤ ꯁꯛꯅ ꯂꯥꯏꯖ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯩꯃꯥ, ꯏꯁꯨ ꯑꯅꯤ ꯂꯥꯛꯏꯗꯅ, ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯅꯣ? ꯂꯥꯏꯖꯅ, ꯑꯕꯣꯛ ꯁꯤꯡꯖꯨ ꯆꯥꯗꯣꯏꯅꯦ, ꯁꯤꯡꯖꯨ ꯑꯣꯏꯅ ꯄꯤꯔꯛꯑꯣ, ꯁꯤꯗ ꯆꯥꯗꯣꯏꯅꯦ꯫ ꯍꯣꯏ, ꯄꯤꯔꯛꯂꯒꯦ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯌꯨꯀꯣ꯫ ꯍꯣꯏ ꯑꯕꯣꯛ꯫ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯑꯅꯤ ꯁꯤꯡꯖꯨ ꯆꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯤꯁꯛ ꯑꯗꯨꯒꯤ ꯄꯣꯠꯐꯝ ꯃꯃꯥꯡꯗ ꯁꯦꯝꯐꯨ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯂꯦꯞꯂꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ ꯊꯦꯝꯕꯨꯡꯅ꯫ ꯑꯕꯣꯛ, ꯁꯤꯡꯖꯨ ꯌꯥꯎꯕꯤꯕ ꯅꯠꯇ꯭ꯔꯣ? ꯌꯥꯎꯏ ꯏꯕꯨꯡꯉꯣ꯫ ꯅꯈꯣꯏꯕꯨ ꯀꯅꯥꯅꯣ? ꯈꯨꯜꯁꯤꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ, ꯑꯃꯨꯛ ꯐꯥꯎꯁꯨ ꯎꯗꯦ꯫ ꯅꯣꯏꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯕꯣꯛ, ꯑꯩꯈꯣꯏꯁꯦ ꯊꯪꯅꯕ ꯈꯨꯟꯗꯒꯤꯅꯦ꯫ ꯏꯇꯥꯎꯒ ꯑꯩꯒ ꯁꯨꯝ ꯊꯧꯔꯛꯄꯅꯦ, ꯑꯗꯨꯗ ꯀꯣꯏꯕ ꯑꯣꯏꯅ ꯁꯨꯝ ꯂꯥꯛꯄꯅꯦ꯫ ꯑꯕꯣꯛꯀꯤ ꯄꯣꯠꯐꯝꯁꯦ ꯎꯕꯗ ꯕꯣꯔꯥ ꯁꯤꯡꯖꯨ ꯌꯥꯎꯔꯝꯒꯅꯤꯅ ꯆꯪꯉꯛꯏꯅꯦ꯫ ꯍꯣꯏ ꯌꯥꯎꯋꯦ꯫ ꯁꯦ, ꯁꯤꯗ ꯐꯝꯃꯣ, ꯑꯕꯣꯛ ꯇꯝꯕꯤꯔꯛꯂꯒꯦ꯫ ꯍꯣꯏ ꯑꯕꯣꯛ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯁꯦꯝꯐꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯏꯖ ꯍꯣꯏꯅ ꯁꯤꯡꯖꯨ ꯆꯥꯔꯤꯕ ꯃꯅꯥꯛ ꯈꯔ ꯑꯣꯏꯅ ꯐꯝꯗꯨꯅ ꯄꯤꯁꯛꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯄꯤꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯐꯝꯂꯛꯄꯗꯨꯗ ꯂꯥꯏꯖ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡꯗ ꯅꯣꯟꯊꯔꯒ ꯁꯤꯡꯖꯨ ꯑꯗꯨ ꯆꯥꯔꯝꯃꯤ ꯊꯥꯖꯅ꯫ ꯀꯩꯅꯣ ꯂꯥꯏꯖ, ꯁꯤꯡꯖꯨꯗꯨꯗ ꯅꯃꯥꯏꯗꯣ ꯊꯦꯡꯕ ꯇꯥꯔꯤꯃꯤ, ꯁꯨꯝ ꯅꯣꯟꯊꯈ꯭ꯔꯤꯗꯨꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯦꯝꯕꯨꯡ ꯂꯥꯏꯖꯗ ꯇꯞꯅ ꯌꯦꯡꯂꯛꯏ꯫ ꯊꯦꯝꯕꯨꯡꯅ ꯌꯦꯡꯂꯛꯄꯒ ꯂꯥꯏꯖꯅ ꯅꯣꯟꯈꯠꯂꯛꯄꯗꯨꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯑꯅꯤꯗꯨ ꯃꯤꯆꯥꯟꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯁꯦꯝꯐꯨꯅ ꯎꯔꯗꯨꯅ ꯊꯦꯝꯕꯨꯡꯗ ꯈꯨꯅꯤꯡꯅ ꯊꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯊꯦꯝꯕꯨꯡ ꯈꯛ ꯇꯥꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯏꯇꯥꯎ, ꯅꯨꯄꯤ ꯀꯣꯏꯕ ꯂꯥꯛꯄꯗꯤ ꯑꯣꯏꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯁꯛꯍꯦꯜꯂꯕꯤ ꯅꯨꯖꯥꯁꯦ ꯎꯕꯗꯒꯤ ꯏꯇꯥꯎꯒꯤ ꯊꯃꯣꯏꯗꯨꯕꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯛꯏꯔꯣ? ꯃꯤꯆꯥꯟꯅꯔꯗꯅ ꯑꯁ ꯌꯥꯔꯦ, ꯅꯪꯁꯤꯃ ꯎꯈ꯭ꯔ ꯄꯣꯠꯅꯤ꯫ ꯏꯕꯨꯡꯉꯣ, ꯁꯦ, ꯅꯣꯏꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯍꯥꯏꯕꯗꯣ꯫ ꯁꯦꯝꯐꯨꯅ, ꯍꯣꯏ ꯑꯕꯣꯛ꯫ ꯁꯦꯝꯐꯨꯅ ꯂꯥꯏꯖ ꯍꯣꯏꯗ ꯌꯦꯡꯂꯒ ꯋꯥ ꯍꯥꯏꯔꯛꯏ꯫ ꯏꯆꯜ ꯍꯣꯏꯗꯤ ꯃꯐꯝꯁꯤꯗꯒꯤꯔꯣ? ꯊꯥꯖꯅ ꯁꯦꯝꯐꯨꯅ ꯍꯪꯂꯛꯂꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ꯫ ꯃꯥꯅꯤ ꯏꯕꯨꯡꯈꯣꯏ꯫ ꯑꯗꯣ ꯏꯆꯜ ꯈꯣꯏꯒꯤ ꯁꯤꯡꯖꯨ ꯈꯔ ꯍꯥꯞꯍꯜꯂꯛꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯁꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯕꯣꯛ, ꯏꯆꯜ ꯈꯣꯏꯒꯤ ꯁꯤꯡꯖꯨꯗꯣ ꯈꯤꯇ ꯍꯥꯞꯄꯤꯔꯛꯈꯣꯕ꯫ ꯏꯕꯨꯡꯈꯣꯏ, ꯌꯥꯔꯅꯤꯌꯦ, ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯆꯥꯔꯕꯅꯤ꯫ ꯌꯥꯗꯦ, ꯆꯥꯈꯤꯗꯧꯅꯤ, ꯋꯥꯔꯤ ꯁꯥꯈꯤꯁꯦ ꯆꯥꯅ꯫ ꯉꯁꯤꯗꯒꯤꯗꯤ ꯃꯔꯨꯞ ꯑꯣꯏꯅꯁꯨ ꯊꯦꯡꯅꯔꯦ, ꯑꯗꯣ ꯏꯆꯜ ꯈꯣꯏꯒꯤ ꯃꯤꯡ ꯑꯝꯇ ꯈꯪꯖꯒꯦ꯫ ꯌꯥꯏꯌꯦ, ꯑꯗꯣ ꯏꯕꯨꯡꯈꯣꯏꯒꯤ ꯍꯥꯟꯅ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯩꯒꯤ ꯃꯤꯡꯗꯤ ꯁꯦꯝꯐꯨ ꯀꯧꯋꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯃꯤꯡꯅ ꯊꯦꯝꯕꯨꯡ ꯀꯧꯋꯦ꯫
ꯃꯤꯡꯗꯤ ꯌꯥꯝ ꯐꯖꯔꯤꯅꯦ ꯑꯩꯒꯤ ꯃꯤꯡꯅ ꯊꯥꯖ ꯑꯗꯨꯒ ꯏꯇꯥꯒꯤ ꯃꯤꯡꯅ ꯂꯥꯏꯖ ꯀꯧꯏ ꯂꯥꯏꯖ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯣꯝꯗ ꯊꯦꯝꯕꯨꯡ ꯋꯥꯈꯟꯗ ꯈꯜꯂꯤ ꯂꯥꯏꯖ ꯁꯛꯁꯨ ꯃꯤꯡꯁꯨ ꯌꯥꯝ ꯆꯥꯅꯩ ꯀꯔꯤꯒꯤ ꯑꯗꯨꯛ ꯐꯖꯔꯝꯂꯤꯕ ꯅꯪꯕꯨ ꯑꯩꯒ ꯊꯦꯡꯅꯍꯟꯕꯤꯕꯁꯦ ꯏꯁꯣꯔ ꯃꯍꯥꯛꯁꯦ ꯀꯌꯥꯗ ꯐꯈ꯭ꯔꯕꯅꯣ ꯅꯪꯕꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯀꯅꯥ ꯑꯃꯒꯤ ꯃꯀꯥꯗ ꯂꯩꯍꯜꯂꯣꯏ ꯊꯦꯝꯕꯨꯡꯅ ꯎꯡꯂꯒ ꯂꯩꯕꯗꯨꯗ ꯁꯦꯝꯐꯨꯅ ꯂꯦꯡꯖꯨꯝꯗꯨꯗ ꯐꯨꯔꯛꯏ ꯑꯗꯨꯒ ꯑꯣꯏ ꯀꯨꯏꯅꯅꯦ ꯎꯡꯂꯩꯗꯨꯕꯣ ꯀꯧꯕꯒ ꯇꯥꯗꯒꯦ ꯀꯩꯅꯣ ꯏꯇꯥ ꯅꯪꯁꯤꯗꯤ ꯅꯨꯄꯤ ꯃꯃꯥꯡꯁꯤꯗ ꯏꯁ ꯑꯩꯉꯣꯟꯗꯒ ꯇꯥꯏꯁꯤꯜꯂꯤ ꯉꯁꯥꯏꯗꯒꯤ ꯏꯆꯜ ꯊꯥꯖꯁꯤꯅ ꯋꯥ ꯉꯥꯡꯕꯒ ꯑꯝꯇ ꯈꯨꯝꯗꯅ ꯎꯡꯂꯒ ꯂꯩꯔꯒ ꯏꯕꯣ ꯅꯪ ꯑꯃ ꯑꯍꯥ ꯏꯆꯜ ꯊꯥꯖꯕꯨ ꯅꯕꯨꯡꯗ ꯀꯔꯤ ꯍꯥꯏꯈ꯭ꯔꯕꯒꯦ ꯏꯕꯨꯡ ꯊꯦꯝꯕꯨꯡꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯍꯪꯖꯕꯅꯤ ꯏꯕꯨꯡ ꯑꯣ ꯁꯨꯝ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯤ ꯍꯥꯏꯕꯗꯨꯅꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯊꯦꯝꯕꯨꯡ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ ꯂꯥꯏꯖꯁꯨ ꯊꯦꯝꯕꯨꯡꯗ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯖꯅ ꯑꯃꯨꯛ ꯋꯥ ꯍꯥꯏꯔꯛꯏ ꯑꯣ ꯌꯥꯝ ꯐꯩꯌꯦ ꯏꯇꯥ ꯅꯪꯁꯨ ꯋꯥ ꯈꯔ ꯉꯥꯡꯉꯨ ꯏꯕꯨꯡꯁꯤꯡꯁꯤꯅ ꯅꯔꯣꯟ ꯊꯣꯛꯇ꯭ꯔꯕꯣꯏ ꯈꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯕ ꯏꯇꯥ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯅꯪꯅ ꯑꯣꯏꯅ ꯉꯥꯡꯂꯒ ꯂꯩꯔꯒ ꯁꯦꯝꯐꯨꯅ ꯂꯥꯏꯖꯅ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯄꯗꯨꯗ ꯊꯦꯝꯕꯨꯡꯗ ꯋꯥ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯂꯥꯏꯖꯁꯦ ꯅꯪꯒꯤ ꯑꯣꯏꯔꯣ ꯅꯪꯒ ꯌꯥꯝ ꯆꯥꯟꯅꯔꯅꯤ ꯃꯁꯛꯁꯤꯅ ꯏꯪ ꯂꯥꯎꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯅ ꯇꯞꯆꯔꯤꯕ ꯏꯃꯥꯃꯤ ꯑꯃꯅ ꯄꯥꯝꯖꯕꯤꯗꯣ ꯑꯣꯏꯔꯅꯦꯕ ꯌꯥꯔꯦ ꯑꯗꯨ ꯀꯣꯟꯅ ꯍꯥꯏꯅꯁꯤ ꯀꯩꯅꯣ ꯏꯕꯨꯡ ꯈꯣꯏ ꯆꯤꯔꯣꯟꯒ ꯑꯃꯨꯛ ꯇꯧꯅꯔꯤꯗꯨꯕꯣ ꯑꯩꯈꯣꯏ ꯇꯥꯕ ꯌꯥꯗꯕ ꯋꯥꯔꯤ ꯑꯣꯏꯕ ꯖꯥꯠꯂꯣ ꯊꯦꯝꯕꯨꯡꯅ ꯅꯠꯇꯦꯗ ꯀꯩꯁꯨ ꯑꯣꯏꯕ ꯋꯥ ꯅꯠꯇꯦꯗ ꯂꯥꯏꯖꯅ ꯏꯇꯥ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ ꯌꯥꯏꯌꯦ ꯏꯇꯥ ꯋꯥꯔꯤꯅ ꯅꯨꯡꯉꯥꯏꯔꯤꯉꯩ ꯃꯇꯝꯁꯤꯁꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯗꯤ ꯏꯕꯨꯡꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯕꯤꯔꯣ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯦ ꯍꯥꯏꯕꯅꯤꯅ ꯍꯟꯈꯤꯕꯗꯁꯨ ꯊꯦꯡꯂꯅꯤ ꯊꯦꯝꯕꯨꯡꯅ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯍꯟꯈ꯭ꯔꯒꯦ ꯍꯌꯦꯡꯁꯨ ꯀꯣꯏꯔꯛꯀꯦ ꯊꯣꯔꯛꯎꯀꯣ ꯅꯣꯏꯁꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯌꯧꯔꯦ ꯑꯕꯣꯛꯀꯤ ꯄꯣꯠꯐꯝꯁꯤꯗ ꯉꯥꯏꯔꯝꯒꯦ ꯅꯣꯏꯅ ꯍꯥꯟꯅꯁꯨ ꯉꯥꯏꯔꯝꯃꯨ ꯍꯣꯏ ꯏꯕꯨꯡ ꯂꯥꯛꯑꯣ ꯉꯥꯏꯖꯔꯝꯒꯦ ꯂꯥꯏꯖꯅ ꯍꯧꯒꯠꯂꯒ ꯃꯣꯏꯅ ꯆꯥꯕꯒꯤ ꯁꯦꯟ ꯑꯗꯨ ꯑꯕꯣꯛ ꯄꯤꯁꯛꯇ ꯄꯤꯅꯕ ꯇꯧꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯊꯦꯝꯕꯨꯡꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯌꯥꯔꯅꯤ ꯑꯩ ꯑꯣꯏꯅ ꯄꯤꯖꯔꯒꯦ ꯑꯩ ꯑꯗꯨꯝ ꯄꯤꯖꯔꯝꯂꯒꯦ ꯅꯪꯒꯤꯗꯣ ꯑꯗꯨꯝ ꯄꯥꯏꯁꯤꯜꯂꯣ ꯉꯁꯤ ꯑꯍꯥꯟꯕ ꯁꯛꯈꯪꯅꯕ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯑꯩ ꯄꯤꯖꯔꯝꯂꯒꯦ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯏꯟꯅꯕꯗꯨꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯕꯣꯛ ꯄꯤꯁꯛꯅ ꯍꯩ ꯅꯄꯥ ꯌꯥꯟꯕꯤ ꯃꯆꯥ ꯁꯥ ꯀꯔꯤꯅꯣꯅꯦ ꯏꯟꯅꯔꯒ ꯂꯩꯔꯤꯗꯨꯕꯣ ꯍꯩ ꯏꯁꯨ ꯂꯥꯏꯖꯥ ꯅꯨꯄꯥꯅ ꯄꯤꯅꯕꯅꯤ ꯑꯗꯨꯝꯅ ꯑꯆꯥꯄꯣꯠ ꯆꯥꯅꯕꯗꯤ ꯄꯤꯍꯜꯂꯨꯅꯦ ꯏꯁꯨꯁꯤꯗꯤ ꯄꯪꯒ꯭ꯔꯦꯗꯀꯣ ꯍꯩ ꯏꯁꯨ ꯅꯨꯄꯥ ꯀꯔꯥꯏ ꯄꯤꯔꯛꯑꯣ ꯊꯦꯝꯕꯨꯡꯅ ꯅꯣꯛꯂꯒ ꯑꯕꯣꯛ ꯄꯤꯁꯛꯇ ꯄꯩꯁꯥ ꯑꯗꯨ ꯄꯤꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯦꯝꯐꯨꯅ ꯐꯔꯛ ꯐꯨꯖꯤꯜꯂꯛꯏ ꯑꯕꯣꯛ ꯄꯤꯁꯛꯇ ꯋꯥ ꯍꯥꯏꯔꯛꯏ ꯑꯕꯣꯛꯁꯦ ꯅꯍꯥꯟꯋꯥꯏ ꯏꯄꯨꯒ ꯅꯨꯡꯁꯤꯅꯔꯛꯄꯗ ꯑꯕꯣꯛꯅ ꯅꯣꯡꯃꯗ ꯁꯤꯡꯖꯨ ꯕꯣꯔꯥꯒ ꯂꯩꯔꯒ ꯄꯤꯖꯔꯝꯗꯧ ꯃꯥꯟꯗꯦꯕꯣ ꯏꯄꯨꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦꯕ ꯍꯩ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯑꯗꯨꯅꯤꯅꯦ ꯊꯥꯖꯅ ꯅꯣꯛꯂꯒ ꯃꯈꯣꯏꯁꯤꯡꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯕꯣꯛ ꯏꯕꯨꯡꯈꯣꯏ ꯌꯥꯔꯦ ꯀꯩꯗꯧꯒꯦ ꯑꯩ ꯅꯣꯛꯄꯗ ꯄꯨꯛꯁꯦ ꯅꯥꯔꯦꯕ ꯅꯨꯃꯤꯠꯁꯦ ꯇꯥꯒꯤꯗꯧꯔꯦ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯖꯈ꯭ꯔꯒꯦ ꯏꯕꯨꯡꯍꯣꯏꯁꯨ ꯍꯟꯕꯤꯔꯣꯀꯣ ꯊꯦꯝꯕꯨꯡꯅ ꯐꯔꯦ ꯅꯣꯏꯁꯨ ꯆꯪꯉꯣ ꯑꯩꯈꯣꯏꯁꯨ ꯍꯜꯂꯒꯦ ꯍꯌꯦꯡꯁꯨ ꯊꯣꯔꯛꯎꯀꯣ ꯀꯥꯎꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯂꯩꯃꯅ ꯏꯆꯦ ꯄꯣꯠ ꯈꯔ ꯂꯧꯒꯦ ꯃꯦꯝꯆꯥꯅ ꯍꯩꯃꯥ ꯂꯩꯃ ꯀꯩ ꯂꯩꯒꯦ ꯍꯥꯏꯅꯣ ꯅꯪꯕꯣ ꯏꯆꯦ ꯆꯤꯅꯤꯗꯣ KG 1 ꯂꯧꯒꯦ ꯑꯗꯨꯒ ꯍꯋꯥꯏ ꯃꯪꯒꯟꯗꯣ KG 1ꯒ ꯑꯂꯨꯒ ꯄꯤꯕꯤꯔꯛꯑꯣ ꯍꯣꯏ ꯂꯩꯃ ꯅꯪꯕꯣ ꯑꯩꯈꯣꯏ ꯊꯣꯏꯕꯗ ꯂꯩꯔꯛꯄꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯏꯆꯦ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯕꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯃꯥꯡꯗ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯨꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯨꯄꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯤꯁꯛ ꯑꯣꯏꯔꯝꯕꯅ ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯅ ꯂꯦꯜꯂꯝꯂꯕ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯆꯤꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯐꯠꯇ꯭ꯔꯕꯁꯨ ꯏꯆꯦ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯥꯎꯈꯤ ꯑꯗꯨꯕꯨ ꯄꯣꯠꯂꯣꯏꯗ ꯅꯨꯡꯉꯥꯏꯕ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔꯦ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯏꯆꯦ ꯂꯩꯃ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯅꯤꯡꯁꯤꯡꯂꯨꯔꯅꯨ ꯅꯤꯡꯁꯤꯡꯂꯒ ꯅꯁꯥ ꯁꯣꯛꯅꯕꯅꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯃꯗꯤ ꯂꯩꯔꯝꯂꯤꯕ ꯅꯆꯥꯅꯨꯄꯤ ꯃꯈꯣꯏꯒ ꯅꯨꯡꯁꯤꯅꯅ ꯂꯩꯒꯗꯕꯅꯤꯀꯣ ꯂꯩꯃ ꯅꯪꯅ ꯄꯣꯛꯇ꯭ꯔꯕꯁꯨ ꯂꯥꯏꯖꯁꯦ
ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤꯀꯣ ꯏꯆꯦ ꯂꯥꯏꯖꯁꯦ ꯑꯩꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯏꯕꯨꯛ ꯊꯣꯛꯀꯤ ꯏꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯆꯥ ꯂꯥꯏꯖꯁꯦ ꯅꯣꯡꯃꯇ ꯑꯩꯕꯨ ꯑꯄꯣꯛꯄꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯂꯩꯇꯦ ꯑꯩꯁꯦ ꯃꯥꯒꯤ ꯃꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯏꯆꯦ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯗꯨꯅꯤ ꯑꯗꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯂꯩꯀꯥꯏꯒꯤ ꯐꯠꯇꯕ ꯋꯥꯗ ꯂꯧꯒꯅꯨꯀꯣ ꯅꯪꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕ ꯋꯥꯔꯤꯗ ꯇꯥꯁꯤꯜꯂꯨꯅꯨ ꯏꯅꯥꯎꯁꯤꯗꯤ ꯁꯦ ꯅꯪꯒꯤ ꯄꯣꯠꯁꯤꯡꯗꯣ ꯍꯣꯏ ꯏꯆꯦ ꯁꯦꯟꯁꯤꯗ ꯂꯩꯔꯦ ꯑꯗꯨꯗꯤ ꯅꯅꯥꯎ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯆꯦ ꯍꯣ ꯐꯔꯦ ꯆꯠꯂꯣ ꯑꯁꯨꯝꯅ ꯂꯩꯃꯁꯨ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠꯆꯩ ꯂꯩꯔꯨꯔꯒ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯂꯥꯏꯖꯅ ꯐꯤ ꯁꯥꯔꯤꯕꯗꯨ ꯂꯩꯃꯅ ꯎꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯃ ꯂꯥꯏꯖꯥ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯐꯤ ꯁꯥꯔꯤꯕꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯤ ꯍꯦꯛ ꯄꯣꯊꯥꯗ꯭ꯔꯕꯣ ꯀꯨꯏꯃꯜꯂꯦꯅꯦ ꯇꯧꯔꯤꯕꯗꯣ ꯏꯃꯥꯇꯣꯟ ꯋꯥꯗꯦꯗ ꯐꯤꯁꯦ ꯁꯨꯝ ꯁꯥꯕꯅꯤꯗ ꯐꯤ ꯁꯥꯗ꯭ꯔꯗꯤ ꯑꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯁꯨꯝ ꯁꯥꯕꯅꯤ ꯀꯩꯅꯣ ꯁꯤꯕꯣ ꯑꯂꯨ ꯂꯩꯔꯨꯕꯅꯤ ꯑꯇꯩꯁꯨ ꯈꯔ ꯂꯩꯔꯨꯕꯅꯤ ꯑꯗꯣ ꯏꯆꯥꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦꯅꯦ ꯏꯃꯥꯇꯣꯟ ꯆꯒꯦꯝꯄꯣꯝꯕ ꯆꯥꯅꯤꯡꯉꯦ ꯅꯍꯥꯟꯃꯨꯛ ꯏꯃꯥꯇꯣꯟꯅ ꯄꯣꯝꯕꯤꯕꯗꯣ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯍꯥꯎꯗꯣ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯗꯦꯕꯣ ꯂꯥꯏꯖꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯂꯩꯃꯅ ꯏꯍꯦ ꯏꯆꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯎ ꯀꯥꯎꯗ꯭ꯔꯤꯕ ꯖꯥꯠꯅꯤꯗꯅ ꯐꯔꯦ ꯏꯆꯥꯅ ꯆꯥꯅꯤꯡꯂꯕꯅꯤꯅ ꯏꯃꯥꯅ ꯊꯣꯡꯕ ꯇꯥꯔꯦꯗꯅ ꯐꯤꯗꯣ ꯁꯥꯎꯔꯅꯨ ꯋꯥꯔꯅꯤ ꯅꯄꯥꯕꯨꯡꯁꯨ ꯍꯜꯂꯛꯂꯅꯤ ꯏꯃꯥꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯒꯦ ꯍꯣꯏ ꯏꯃꯥꯇꯣꯟ ꯑꯩ ꯂꯥꯏꯒꯤ ꯊꯕꯛꯇꯣ ꯇꯧꯔꯛꯂꯒꯦ ꯏꯃꯥꯇꯣꯟ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯕꯤꯔꯣ ꯍꯣꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯂꯥꯏꯖ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯈꯤꯔꯝꯃꯤ ꯅꯣꯡꯃ ꯂꯥꯏꯖ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯃꯈꯣꯏ ꯑꯅꯤꯇ ꯎꯅꯔꯝꯃꯤ ꯊꯦꯝꯕꯨꯡꯅ ꯉꯁꯤꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯑꯒꯦ ꯏꯃꯥꯇꯣꯟꯅ ꯉꯥ ꯊꯣꯡꯂꯒ ꯆꯥꯔꯤ ꯃꯤꯒꯤꯗꯤ ꯃꯃꯥꯇꯣꯟꯅ ꯍꯥꯎꯅ ꯊꯣꯡꯂꯒ ꯄꯤꯖꯔꯕꯅꯤꯅ ꯅꯣꯡꯃꯒꯤꯁꯨ ꯐꯖꯕ ꯍꯦꯜꯂꯛꯂꯤꯕ ꯌꯥꯔꯦꯀꯣ ꯋꯥꯊꯤ ꯇꯧꯕꯤꯔꯅꯨ ꯑꯩꯅ ꯐꯖꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯦ ꯋꯥꯊꯤ ꯇꯥꯍꯟꯕꯤꯔꯤꯕ ꯂꯣꯏꯔꯦ ꯑꯗꯣ ꯂꯥꯏꯖ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦ ꯍꯪꯕꯤꯌꯣ ꯇꯥ ꯊꯦꯝꯕꯨꯡ ꯀꯔꯤ ꯋꯥꯍꯪꯅꯣ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯀꯔꯤꯒꯤ ꯁꯥꯎꯒꯗꯣꯏꯅꯣ ꯍꯪꯕꯤꯔꯛꯑꯣ ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯗꯣ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯃꯥ ꯑꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯃꯇꯧ ꯀꯔꯝꯅ ꯅꯪꯒꯤ ꯏꯃꯥ ꯑꯣꯏꯅ ꯑꯣꯏꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯈꯪꯕꯗ ꯅꯪ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯇꯥ ꯊꯦꯝꯕꯨꯡ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯌꯥꯏꯗ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯗꯣ ꯑꯩ ꯄꯣꯛꯄꯗ ꯂꯩꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯆꯥꯎꯅꯕ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯌꯣꯛꯄꯤꯔꯛꯈꯤ ꯑꯗꯨꯒ ꯑꯩꯅ ꯆꯍꯤ 10 ꯁꯨꯔꯛꯄ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯑꯩꯒꯤꯗꯃꯛ ꯏꯃꯥꯇꯣꯟꯁꯦ ꯄꯨꯔꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯤꯟꯁꯤꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯕ ꯐꯪꯈꯤꯗꯕꯗꯣ ꯏꯃꯥ ꯍꯥꯏꯅ ꯀꯧꯕ ꯐꯪꯖꯔꯦ ꯅꯪꯒꯤ ꯏꯃꯥꯇꯣꯟꯁꯦ ꯀꯌꯥꯗ ꯐꯈ꯭ꯔꯕꯅꯣ ꯑꯄꯣꯛꯄ ꯃꯆꯥꯁꯨ ꯅꯠꯇꯕ ꯅꯪꯁꯦ ꯃꯍꯥꯛꯅ ꯀꯌꯥꯗ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯤꯕꯅꯣ ꯂꯥꯏꯖ ꯅꯪꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯀꯅꯥ ꯑꯃꯗꯤ ꯃꯃꯥꯇꯣꯟꯅ ꯊꯤꯅ ꯇꯧꯕꯤꯗꯨꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯑꯗꯨꯕꯨ ꯅꯪꯒꯤꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯡꯃꯇ ꯅꯪꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯍꯟꯗꯦ ꯅꯪꯒꯤ ꯏꯃꯥꯇꯣꯟꯅ ꯅꯪꯒꯤꯗꯃꯛ ꯋꯥꯖꯔꯤꯕ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ ꯏꯃꯥꯇꯣꯟꯁꯦ ꯅꯪ ꯃꯤꯔꯥꯏꯒꯅꯨꯀꯣ ꯇꯥ ꯊꯦꯝꯕꯨꯡ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯃꯥꯕꯨ ꯊꯤꯅ ꯇꯧꯒꯅꯤ ꯑꯩꯒꯤ ꯏꯃꯥꯇꯣꯟꯗꯤ ꯑꯩꯒꯤ ꯏꯁꯣꯔꯅꯤ ꯃꯍꯥꯛꯃꯨꯛ ꯐꯕ ꯏꯃꯥꯇꯣꯟꯗꯤ ꯃꯐꯝ ꯀꯌꯥꯗ ꯊꯤꯔꯕꯁꯨ ꯐꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯗꯨꯅꯤ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯒꯗꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒ ꯂꯥꯛꯇꯣꯏꯅꯣ ꯏꯁ ꯑꯔꯣꯏꯕꯗ ꯑꯁꯤꯗꯒ ꯇꯥꯗꯅ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯇꯥ ꯊꯦꯝꯕꯨꯡ ꯑꯩ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯛꯑꯣই ꯅꯪꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯣꯏꯔꯤ ꯆꯍꯤ 12 ꯁꯨꯗ ꯉꯥꯏꯖꯔꯤ ꯁꯅꯥꯏꯕꯦꯝꯃ ꯅꯪꯒꯤ ꯆꯍꯤꯗꯣ ꯂꯤꯔꯕꯅꯤ ꯃꯤꯗꯤ ꯆꯍꯤ 15ꯗ ꯌꯨꯝ ꯄꯥꯟꯅꯔꯤꯕꯅꯤ ꯈꯪꯉꯕ ꯃꯣꯏꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯦꯅ ꯑꯩꯁꯨ ꯄꯥꯜꯂꯗ꯭ꯔꯣ ꯌꯥꯝ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯌꯨꯝꯒ ꯄꯥꯟꯈꯤꯔꯣꯏ ꯍꯣꯏ ꯅꯪꯅ ꯍꯥꯏꯕ ꯃꯇꯝꯗꯣ ꯑꯗꯨꯐꯥꯎ ꯑꯩ ꯉꯥꯏꯖꯔꯒꯦ ꯌꯥꯔꯕꯣ ꯁꯤ ꯑꯣꯏꯔꯗꯤ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯒ꯭ꯌꯥꯟꯗꯣ ꯇꯥꯕ ꯀꯩꯗꯧꯒꯦꯕ ꯇꯥꯖꯔꯦ ꯁꯅꯥꯏꯕꯦꯝꯃ ꯑꯁꯨꯝꯅ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯃ ꯏꯪꯈꯣꯜ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯅ ꯂꯩꯃ ꯀꯣꯕꯤꯁꯦ ꯌꯣꯟꯕ ꯌꯥꯔꯛꯂꯅꯤꯅꯦ ꯍꯋꯥꯏ ꯊꯔꯥꯛ ꯍꯋꯥꯏ ꯃꯨꯕꯤ ꯍꯤꯟꯖꯥꯡ ꯑꯇꯩꯁꯨ ꯌꯥꯔꯅꯤ ꯍꯣꯏ ꯃꯣꯏ ꯇꯥꯆꯧ ꯌꯥꯔꯅꯤ ꯃꯃꯥꯡꯒꯤ ꯏꯅꯦ ꯊꯔꯣꯗꯣ
ꯃꯥꯅ ꯄꯨꯟꯅ ꯂꯧꯒꯦ ꯍꯥꯏꯔꯝꯃꯤ ꯅꯍꯥꯟ ꯅꯣꯡꯃ ꯂꯥꯛꯂꯝꯕꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯧꯒꯅꯤ ꯍꯥꯏꯔꯝꯒꯦ ꯑꯩꯈꯣꯏꯅ ꯍꯦꯛꯂꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯃꯥ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯀꯦꯅ ꯍꯥꯏꯔꯝꯃꯤ ꯑꯣ ꯑꯗꯨꯗꯤ ꯉꯁꯤ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯂꯩꯔꯒ ꯍꯦꯛꯂꯁꯤꯅꯦ ꯑꯗꯨꯗꯤ ꯑꯗꯨꯅ ꯇꯧꯔꯁꯤ ꯄꯣꯠ ꯆꯩꯁꯦ ꯈꯔ ꯄꯤꯈ꯭ꯔꯕꯗꯤ ꯁꯦꯟꯁꯨ ꯃꯔꯥꯡ ꯈꯔꯗꯤ ꯀꯥꯏꯔꯅꯤ ꯍꯟꯗꯛ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯤꯗꯒꯤ ꯂꯥꯛꯄ ꯁꯦꯟꯗꯣ ꯑꯗꯨꯗꯒꯤ ꯏꯆꯥ ꯂꯥꯏꯖꯒꯤ ꯐꯤ ꯁꯥꯅꯕ ꯂꯪ ꯂꯧꯕꯤꯍꯧꯔꯒꯦ ꯐꯤ ꯂꯣꯏꯗꯧꯔꯦ ꯂꯪ ꯂꯧꯁꯤꯜꯂꯒ ꯊꯝꯍꯧꯔꯒꯦ ꯍꯥꯏꯔꯝꯕꯅꯤ ꯂꯩꯃꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯊꯣꯏꯕ ꯂꯩꯃꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ ꯋꯥꯈꯜꯗꯅ ꯂꯩꯃ ꯅꯪꯁꯦ ꯀꯌꯥꯗ ꯐꯈ꯭ꯔꯕꯅꯣ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯪꯅ ꯅꯨꯡꯁꯤꯅ ꯈꯟꯖꯕꯁꯤ ꯎꯕꯗ ꯑꯩ ꯄꯦꯜꯂꯦ ꯂꯩꯃ ꯊꯣꯏꯕ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯩꯃꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯂꯩꯃ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯉꯛꯄꯅꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯀꯌꯥꯗ ꯂꯨꯅ ꯇꯧꯕꯤꯔꯤꯕꯅꯣ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯥꯛꯄꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯀꯌꯥꯗ ꯐꯈ꯭ꯔꯕꯅꯣ ꯀꯔꯤꯅꯣ ꯃꯈꯣꯏꯗ ꯆꯧꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯑꯄꯣꯛꯄ ꯏꯆꯥꯇꯅ ꯏꯆꯥ ꯅꯠꯇꯤꯌꯦ ꯄꯣꯛꯇꯕ ꯌꯣꯛꯆꯕ ꯏꯆꯥꯁꯨ ꯏꯆꯥꯅꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯂꯥꯏꯖꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯃꯇꯧ ꯏꯉꯥꯎ ꯉꯥꯎꯖꯕ ꯃꯥꯒꯤ ꯃꯇꯧꯁꯦ ꯃꯣꯏ ꯇꯥꯆꯧ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯦꯗꯨꯅ ꯅꯧꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯏꯆꯥꯁꯦ ꯑꯩꯅ ꯃꯃꯥ ꯁꯛꯅ ꯂꯩꯒꯅꯤꯌꯦ ꯏꯆꯦꯅ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯍꯔꯥꯎ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯖꯕ ꯑꯣꯏꯔꯁꯅꯨ ꯃꯣꯏ ꯇꯥꯆꯧ ꯊꯣꯏꯕ ꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ ꯂꯩꯃ ꯅꯍꯥꯛꯀꯨꯝꯕꯅ ꯀꯅꯥꯒꯨꯝꯕ ꯅꯥꯃ ꯍꯥꯡꯂꯕ ꯅꯨꯄꯥ ꯑꯣꯏꯕ ꯀꯌꯥꯒꯤ ꯑꯃꯗꯤ ꯅꯧꯅ ꯃꯃꯥ ꯀꯥꯏꯅꯔꯕꯤꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥ ꯑꯣꯏꯕꯤꯔꯕꯗꯤ ꯀꯌꯥꯗ ꯐꯒꯅꯤ ꯂꯩꯃ ꯑꯩꯁꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯅꯨꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯣꯏ ꯇꯥꯆꯧ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯤꯕꯅꯣ ꯃꯗꯨꯗꯤ ꯑꯩꯅ ꯍꯥꯏꯒꯗꯕꯅꯤ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯔꯛꯇ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯩꯔꯝꯂꯕꯤ ꯑꯩꯁꯦ ꯃꯣꯏ ꯇꯥꯆꯧꯅ ꯑꯩꯒꯤꯗꯃꯛ ꯆꯤꯡꯖꯥꯎꯒꯨꯝ ꯂꯦꯞꯄꯤꯕ ꯑꯗꯨꯅ ꯉꯁꯤꯁꯨ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯤ ꯏꯆꯥ ꯂꯥꯏꯖꯅꯁꯨ ꯑꯄꯣꯛꯄꯤ ꯃꯃꯥꯒꯨꯝꯅ ꯑꯩꯁꯦ ꯅꯨꯡꯁꯤꯕꯤꯔꯤ ꯑꯩ ꯄꯦꯜꯂꯦ ꯃꯣꯏ ꯇꯥꯆꯧ ꯑꯩꯕꯨ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯍꯟꯕꯤꯔꯕꯅꯤ ꯑꯁꯨꯝꯅ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯃ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯗꯨꯗ ꯂꯥꯏꯖ ꯆꯪꯂꯛꯂꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯃꯥꯇꯣꯟꯒ ꯄꯥꯕꯨꯡꯒꯅ ꯁ꯭ꯋꯥꯏꯁꯤꯗ ꯄꯤꯒ ꯁꯤꯡꯊꯔꯒ ꯇꯧꯔꯝꯂꯤꯁꯤꯕꯣ ꯀꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯏꯪꯈꯣꯜꯁꯤꯗ ꯀꯔꯤ ꯋꯥꯔꯤꯗ ꯀꯞꯂꯤꯅꯣꯕ ꯏꯆꯥ ꯊꯣꯏꯕꯤ ꯀꯞꯇꯦꯗ ꯏꯁ ꯀꯞꯇꯦ ꯀꯥꯏ ꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯗꯨꯗꯤ ꯏꯁꯤꯡꯅꯤ ꯅꯠꯇ꯭ꯔꯣ ꯏꯃꯥꯇꯣꯟ ꯀꯩꯒꯤꯅꯣꯕ ꯄꯥꯕꯨꯡꯒ ꯀꯞꯂꯒ ꯂꯩꯔꯝꯃꯤꯁꯦ ꯅꯄꯥꯒ ꯑꯩꯒꯅꯦ ꯁꯨꯝ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯒ ꯀꯞꯂꯝꯂꯤꯕꯅꯦ ꯏꯁ ꯑꯗꯨꯒꯤꯕꯨ ꯀꯞꯂꯤꯕ ꯂꯣꯏꯔꯦꯍꯦ ꯏꯆꯥꯕꯨ ꯀꯔꯥꯏ ꯆꯠꯂꯨꯔꯤꯅꯣ ꯊꯥꯖ ꯍꯣꯏꯗ ꯆꯠꯂꯨꯕꯅꯦ ꯏꯃꯥꯇꯣꯟ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯔꯝꯃꯤ ꯁꯦꯝꯐꯨꯅ ꯏꯃꯥ ꯏꯇꯥꯎꯕꯨ ꯂꯩꯕ꯭ꯔꯣ ꯁꯦꯝꯐꯨꯋꯣ ꯂꯩꯕꯅꯤ ꯂꯩꯕꯅꯤ ꯀꯔꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯅꯣꯅꯦ ꯅꯣꯏꯕꯣ ꯑꯌꯨꯛꯁꯤꯗ ꯏꯃꯥ ꯏꯇꯥꯎ ꯊꯦꯝꯕꯨꯡꯒ ꯄꯥꯠꯇ ꯆꯠꯂꯒ ꯉꯥ ꯐꯥꯔꯨꯒꯦ ꯇꯧꯕꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯀꯧꯊꯣꯔꯛꯀꯦ ꯍꯣꯏ ꯏꯃꯥ ꯇꯝꯄꯥꯛ ꯃꯆꯥ ꯊꯦꯝꯕꯨꯡꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯆꯥꯗ ꯁꯦꯝꯐꯨꯒꯤ ꯋꯥꯗꯨ ꯇꯝꯂꯝꯃꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯗꯨꯅ ꯊꯦꯝꯕꯨꯡ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯀꯩꯅꯣ ꯁꯛ ꯐꯖꯕ ꯏꯕꯨꯡꯉꯣ ꯑꯗꯨꯋꯥꯏꯗꯨꯗ ꯂꯦꯞꯇ꯭ꯔꯁꯨ ꯀꯣꯛ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯄ ꯌꯥꯕꯁꯦ ꯑꯩꯈꯣꯏ ꯃꯕꯨꯡꯉꯣꯗꯤ ꯑꯩꯅ ꯍꯥꯟꯅꯒ ꯍꯧꯗ꯭ꯔꯗꯤ ꯍꯧꯕ ꯂꯥꯛꯄꯒ ꯅꯠꯇꯦꯗꯣ ꯑꯗꯨꯗ ꯑꯩꯁꯨ ꯉꯥꯏꯖꯕ ꯑꯃꯁꯨ ꯌꯥꯎꯍꯜꯂꯒꯦꯅ ꯂꯦꯞꯂꯒ ꯉꯥꯏꯔꯝꯅꯤꯕ ꯑꯗꯨꯝꯕ ꯑꯃꯁꯨ ꯂꯩꯕ꯭ꯔꯥ ꯑꯩꯗꯤ ꯈꯪꯂꯨꯗ꯭ꯔꯦꯗꯅ ꯏꯍꯦ ꯀꯥꯎꯔꯦꯅꯦ ꯉꯥ ꯐꯥꯔꯨꯁꯦ ꯍꯥꯏꯀꯣ ꯉꯥꯏꯈꯣ ꯑꯩꯒꯤ ꯅꯨꯄꯥꯏꯟꯗꯣ ꯄꯨꯔꯛꯀꯦ ꯅꯍꯥꯟꯁꯨ ꯑꯗꯨꯝꯅ ꯐꯅꯌꯥꯝ ꯐꯥꯏ ꯑꯁꯤ ꯍꯥꯏꯔꯒ ꯊꯦꯝꯕꯨꯡ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯂꯝꯃꯤ ꯂꯝꯕꯤꯗꯅꯤ ꯁꯦꯝꯐꯨꯅ ꯏꯇꯥꯎ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯉꯥ ꯈꯔꯗ ꯇꯧꯔ ꯍꯤꯡꯕꯁꯤꯅꯗꯤ ꯀꯨꯏꯅ ꯍꯤꯡꯕ ꯉꯝꯗꯧ ꯃꯥꯟꯗꯦꯕ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯅꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯒ ꯅꯨꯄꯤ ꯊꯤꯔꯛꯄꯒꯤ ꯄꯨꯟꯁꯤꯒꯗꯤ ꯃꯥꯟꯅꯔꯣꯏ ꯅꯨꯄꯤ ꯊꯤꯔꯛꯂꯒ ꯉꯥ ꯐꯥꯔꯒ ꯌꯣꯜꯂꯒ ꯅꯨꯄꯤ ꯑꯉꯥꯡ ꯊꯥꯛꯄꯗꯤ ꯌꯥꯝ ꯋꯥꯒꯅꯤꯕꯣ ꯑꯗꯨꯅ ꯏꯇꯥꯎ ꯂꯪꯐꯩꯗ ꯆꯠꯂꯒ ꯊꯕꯛ ꯁꯨꯔꯁꯤꯔꯥ ꯑꯗꯨꯗꯤ ꯑꯃꯨꯛ ꯌꯨꯝ ꯍꯜꯂꯛꯄꯗ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯑꯅꯤ ꯅꯪꯒꯤꯗꯤ ꯀꯔꯤ ꯈꯟꯒꯦ ꯌꯥꯏ ꯏꯇꯥꯎꯅ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯍꯧꯖꯤꯛ ꯅꯪ ꯑꯩꯅ ꯉꯥ ꯐꯥꯗꯨꯅ ꯂꯂꯣꯟꯕꯤꯗ ꯄꯤꯔꯒ ꯌꯣꯜꯍꯟꯕꯅꯤ ꯉꯥ ꯐꯥꯕꯁꯨ ꯊꯨꯅ ꯍꯦꯛꯇ ꯐꯥꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯅꯨꯄꯤ ꯊꯤꯔꯛꯄꯗꯁꯨ ꯁꯦꯟ ꯆꯪꯅꯤ ꯑꯗꯨꯅ ꯏꯇꯥꯎꯅ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯔꯁꯤ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎꯁꯨ ꯌꯥꯔꯕꯅꯤꯅ ꯑꯩ ꯈꯨꯔꯥꯇꯣꯝꯕꯗ ꯍꯥꯏꯈ꯭ꯔꯒꯦ ꯃꯥꯒ ꯆꯠꯀꯗꯕꯅꯤ ꯑꯗꯣ ꯏꯇꯥꯎꯕꯨ ꯏꯃꯥꯅ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯂꯪꯐꯩ ꯆꯠꯄꯁꯦ
ꯑꯩꯒꯤꯕꯨꯗꯤ ꯌꯥꯔꯦ ꯏꯃꯥꯗꯤ ꯊꯕꯛ ꯁꯨꯁꯤꯗꯅꯤ ꯄꯣꯠꯂꯣꯏꯗ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯔꯗꯤ ꯁꯦꯟ ꯇꯥꯜꯂꯨ ꯁꯦꯜ ꯇꯥꯟꯕꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯊꯤꯒꯅꯨ ꯁꯤꯅꯤ ꯊꯦꯝꯕꯨꯡꯅ ꯌꯥꯅꯤꯗ ꯑꯩ ꯌꯥꯅꯕ ꯍꯥꯏꯒꯦ ꯑꯗꯣ ꯅꯪ ꯈꯨꯔꯥ ꯇꯣꯡꯕꯗ ꯌꯥꯅꯕ ꯍꯥꯏꯔꯣꯀꯣ ꯑꯗꯨꯒ ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯔꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯅꯪꯗꯤ ꯂꯥꯏꯖꯒ ꯅꯨꯡꯁꯤꯅꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯅꯪꯅ ꯂꯥꯏꯖ ꯎꯅꯕ ꯆꯠꯄꯗ ꯅꯇꯣꯝ ꯇꯥꯗꯅꯕ ꯃꯃꯥꯟꯅꯕꯤ ꯊꯥꯖꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯅꯕꯤꯌꯨꯗꯅ ꯍꯥ ꯂꯥꯏꯖꯗ ꯑꯝꯇ ꯍꯥꯏꯍꯜꯂꯣꯕ ꯊꯥꯖꯗꯣ ꯅꯨꯡꯁꯤꯕ ꯐꯥꯎꯔꯦꯕ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯂꯩꯅꯦꯕ ꯑꯗꯣ ꯅꯪꯅ ꯂꯥꯏꯖꯗ ꯍꯥꯏꯔꯒ ꯑꯝꯇ ꯌꯥꯍꯜꯂꯣꯕ ꯅꯪꯗꯤ ꯌꯥꯝ ꯈꯜꯂꯝꯅꯤꯖꯥꯅꯤꯅꯦ ꯍꯥ ꯑꯍꯣꯏ ꯍꯌꯦꯡꯁꯦ ꯎꯅꯁꯦ ꯍꯥꯏꯅꯕꯅꯦ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯊꯥꯖꯁꯨ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯅ ꯅꯪꯒ ꯑꯩꯒ ꯆꯠꯂꯁꯤ ꯑꯗꯨꯗ ꯑꯩꯅ ꯂꯥꯏꯖꯗ ꯂꯣꯟꯅ ꯍꯥꯏꯔꯒ ꯂꯥꯏꯖꯅ ꯍꯥꯏꯍꯟꯕ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯊꯦꯝꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯦꯝꯐꯨꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯕꯥ ꯌꯥꯏꯅꯦ ꯆꯠꯁꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯄꯥꯠꯁꯨ ꯌꯧꯔꯕꯅꯤꯅ ꯉꯥ ꯐꯥꯅꯕ ꯇꯧꯔꯁꯤ ꯅꯨꯡꯁꯥꯁꯦ ꯁꯥꯒꯠꯂꯛꯑꯗꯤ ꯉꯥ ꯌꯥꯝ ꯐꯥꯗꯦ ꯅꯨꯡꯁꯥ ꯁꯥꯔꯛꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯈꯔ ꯐꯥꯅꯕ ꯇꯧꯍꯧꯔꯁꯤ ꯑꯍꯣꯏꯗ ꯑꯁꯨꯝꯅ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯁꯦꯝꯐꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯉꯥ ꯐꯥꯔꯝꯃꯤ ꯁꯣꯝꯗ ꯊꯥꯖ ꯂꯥꯏꯖ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯏꯃꯥꯇꯣꯟ ꯂꯥꯏꯖ ꯂꯩꯇꯕ꯭ꯔꯣ ꯊꯥꯖ ꯅꯪ ꯂꯥꯛꯂꯤꯔꯣ ꯂꯩꯕꯅꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ ꯂꯪꯆꯥꯛ ꯆꯥꯛꯍꯧꯕꯅꯤ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯛꯂꯕ꯭ꯔꯣ ꯏꯃꯥꯇꯣꯟ ꯆꯥꯔꯛꯑꯦ ꯏꯃꯥꯇꯣꯟ ꯍꯣꯏꯗꯤ ꯆꯥꯗ꯭ꯔꯤꯕꯣ ꯆꯥꯔꯦ ꯑꯩꯈꯣꯏꯁꯨ ꯆꯥꯔꯤ ꯐꯔꯦ ꯆꯪꯉꯣ ꯂꯥꯏꯖꯒꯤ ꯀꯥꯗ ꯍꯣꯏ ꯏꯃꯥꯇꯣꯟ ꯏꯇꯥ ꯍꯩꯃꯥ ꯏꯇꯥ ꯆꯪꯂꯛꯑꯣ ꯑꯩ ꯀꯥꯗ ꯂꯩꯌꯦ ꯀꯩꯗꯧꯔꯒꯦ ꯍꯣ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯂꯩꯇꯕꯅꯤꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯅꯅꯦ ꯃꯇꯝ ꯂꯦꯜꯂꯨꯔꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯈꯣꯏ ꯁꯣꯝꯗꯤ ꯊꯕꯛ ꯐꯕꯤꯅꯤꯅ ꯌꯥꯖꯔꯦꯀꯣ ꯅꯪꯁꯨ ꯊꯕꯛ ꯑꯗꯨ ꯀꯟꯅ ꯇꯧꯔꯤꯗꯨꯕꯨ ꯀꯟꯗꯦ ꯀꯥꯏꯅ ꯍꯣꯏ ꯌꯥꯔꯦꯁꯦ ꯉꯝꯖꯄꯣꯠ ꯅꯠꯇꯦ ꯅꯪꯒ ꯄꯥꯟꯅꯕ ꯑꯗꯣ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ ꯑꯩꯁꯦ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯁꯤꯅ ꯑꯩꯁꯦ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯂꯩꯔꯕ ꯀꯩ ꯋꯥꯅꯣ ꯏꯁ ꯑꯩꯉꯣꯟꯗꯕꯨ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯕ ꯑꯩꯁꯦ ꯃꯤꯇꯣꯞꯂꯕ ꯀꯩꯒꯤ ꯏꯀꯥꯏꯔꯤꯅꯣ ꯍꯥꯏꯕ ꯍꯥꯏꯔꯛꯑꯣ ꯀꯩ ꯋꯥꯅꯣ ꯍꯥꯏꯒꯦ ꯀꯩꯅꯣꯅꯦ ꯀꯤꯔꯤ ꯍꯦꯛꯇ ꯇꯛꯁꯤꯜꯂꯛꯏꯁꯤꯕꯣ ꯀꯩꯅꯣꯃꯤ ꯃꯁꯤꯕꯣ ꯀꯩꯅꯣꯅꯦ ꯇꯥ ꯁꯦꯝꯐꯨꯗꯣ ꯇꯥ ꯁꯦꯝꯐꯨ ꯀꯩꯗꯧꯔꯒꯦ ꯇꯥ ꯁꯦꯝꯐꯨꯗꯣ ꯑꯩ ꯃꯥꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯔꯨꯔꯦ ꯑꯗꯨ ꯏꯇꯥ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯏꯆꯤꯟꯁꯤꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯗꯦ ꯏꯇꯥꯅ ꯇꯥ ꯊꯦꯝꯕꯨꯡꯗ ꯍꯥꯏꯔꯒ ꯑꯝꯇ ꯍꯥꯏꯅꯍꯟꯕꯤꯌꯣꯕ ꯍꯩꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯉꯁꯤꯁꯦ ꯇꯥ ꯊꯦꯝꯕꯨꯡꯒ ꯎꯅꯒꯅꯤ ꯇꯥ ꯁꯦꯝꯐꯨꯁꯨ ꯌꯥꯎꯔꯛꯀꯗꯣꯏ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯗꯨꯗ ꯊꯣꯛꯂꯨꯁꯦ ꯑꯗꯨꯗ ꯇꯧꯔꯁꯦ ꯌꯥꯔꯕ ꯑꯗꯣ ꯏꯀꯥꯏꯔꯛꯇꯧ ꯃꯥꯜꯂꯤ ꯏꯇꯥ ꯅꯨꯡꯁꯤꯌꯦꯁꯨ ꯍꯥꯏꯕ ꯑꯃꯨꯛꯁꯨ ꯏꯀꯥꯏꯗꯣꯏꯕ ꯑꯗꯨꯗꯤ ꯏꯇꯥ ꯏꯕꯦꯝꯃ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯇꯥ ꯁꯦꯝꯐꯨꯗꯣ ꯃꯤꯒꯤ ꯑꯣꯏꯈꯤ ꯇꯥꯕ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯏꯇꯥ ꯀꯅꯥ ꯑꯃꯒꯤ ꯑꯣꯏꯈꯤꯕꯗꯤ ꯌꯥꯔꯣꯏꯕ ꯏꯁ ꯃꯤꯒꯤꯁꯨ ꯑꯣꯏꯍꯟꯅꯤꯡꯗ꯭ꯔꯤꯕ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯁꯦꯝꯐꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯏꯖꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖꯍꯣꯏꯁꯨ ꯊꯣꯔꯛꯂꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯂꯥꯏꯖ ꯅꯪ ꯉꯁꯥꯏꯕꯨꯛꯇ ꯊꯣꯔꯛꯑꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯦꯝꯕꯨꯡꯅ ꯂꯥꯏꯖꯗ ꯁꯦꯝꯐꯨꯅ ꯈꯟꯖꯔꯤꯕꯗꯣ ꯍꯥꯏꯔꯝꯃꯤ ꯂꯥꯏꯖꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯇꯥ ꯊꯦꯝꯕꯨꯡ ꯑꯩꯒꯤ ꯇꯥ ꯊꯥꯖꯅꯁꯨ ꯇꯥ ꯁꯦꯝꯐꯨꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯔꯕꯅꯤꯅ ꯏꯕꯥꯅꯤꯅ ꯐꯣꯡꯗꯣꯛꯅꯍꯟꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯅꯔꯒ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯂꯥꯏꯖꯅ ꯁꯤꯟꯗꯨꯅ ꯁꯦꯝꯐꯨꯒ ꯊꯥꯖꯒ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯍꯟꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯅꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯊꯥꯖ ꯑꯃꯗꯤ ꯁꯦꯝꯐꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯖꯔꯝꯃꯤ ꯇꯝꯄꯥꯛꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅꯗꯤ ꯐꯩ ꯑꯗꯨꯕꯨ ꯌꯨꯝꯁꯤꯗ ꯏꯃꯥ ꯏꯆꯥꯗꯪ ꯂꯩꯕꯅꯤꯅ ꯅꯪꯅ ꯑꯃꯨꯛ ꯂꯪꯐꯩꯗ ꯆꯠꯈ꯭ꯔꯒ ꯏꯃꯥ ꯏꯇꯣꯝꯇ ꯂꯩꯍꯧꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤꯅꯦ ꯏꯃꯥꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯋꯥꯅ ꯂꯩꯔꯗꯤ ꯅꯆꯥꯅ ꯀꯔꯝꯅ ꯁꯦꯟ ꯇꯥꯟꯒꯅꯤ ꯏꯃꯥ ꯅꯆꯥ ꯀꯔꯤꯁꯨ ꯇꯧꯔꯨꯏ ꯊꯥ 3 ꯈꯛꯇꯅꯤ ꯑꯗꯨꯒ ꯏꯃꯥ ꯅꯆꯥꯅ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯑꯒꯅꯦ ꯁꯦꯟꯁꯨ ꯃꯌꯥꯝ ꯂꯩꯔꯅꯤ ꯑꯗꯨꯒ ꯏꯃꯥꯅ ꯅꯃꯧ ꯍꯥꯏꯕ ꯆꯠꯄꯤꯒꯗꯕꯅꯤꯀꯣ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯝꯄꯥꯛ ꯍꯔꯥꯎꯅ ꯃꯆꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯑꯁꯦꯡꯕꯒꯤꯔꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯔꯥꯏꯗꯒꯤꯅꯣ ꯀꯩꯌꯨꯝꯅꯣ ꯃꯁꯛ ꯃꯇꯧꯒ ꯐꯖꯕ꯭ꯔꯣ ꯌꯨꯝ ꯀꯣꯏꯒꯗꯕꯤ ꯅꯨꯄꯤꯔꯥꯕ ꯃꯃꯥꯒꯤ ꯃꯊꯪ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯊꯦꯝꯕꯨꯡꯅ ꯅꯣꯛꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ
Ima, namong nupido, masaki hairadi fajagrajani. Ima na khangda tawrini. Moirang ni ima. Oh, phari. Ima nungaire. Isa halaklagane. Imau nupido haiba hekta jangladabani. Mama masa asumna wari sanaringeida senfu lakladuna makhoigi manakta sanglei. Itawgi imagase wari yam nungaibu malida. Nokfe tawraga wariga salamisibo. Nangi karando horokdoroba. Yare horano. Nangi karando. Nangi se thabaktugi lairo. Mane. Hayengdagi thabakto chalase haire. Khura tongbaduna. Aikhoidana ahirambani. Hayeng ayu anganbada chasi hainaba male. Oh, phari. Adudi ito. Phironga khara lusindradi yar. Lusilo. Hayengada setjanaba. Ima, hayengdagi khoisu thabak surage. Ibungo sempuwa. Ningthina thabaktu suko soida ngamdanaba thabak tawko. Hoi ma. Nasai khoi karisu soida ngamdanaba tawjagi ma. Hoi. Asumna thembung amadi sempu makhoi anisu sentanaba haiduna langfaida thabak suba chatkirami. Khungangda lehuriba leisa anidi ihang hanghobagum mathwai nungaidana adumak leirami. Adubu nongdambagi nongdam khol haigadra laizagi apop mapana nongma leimada wa ama hodoklami. Leima aigi isa nupi se hojikti leisa mapung pharakle migi midyang changlakle maramsina leima isa laijasi luhong khongdongnaba tawrsini aigi marup ama lei imphaldagini magi macha nupadugi loinabi oihenjage haina aingonda nijaraklini leima mapuraibagi wafamdu taraga leima safam oladuna wakhal wabagi saktam ulei thoiba magi nupigi mataw aduda hanna amuk wa hairi leima kari tawre aina wa hairaga nangi maithongda awa potlum pubagum maithong maksilibade moida saw aibu kari pakhum pisigi ai pakhum amana moida sawgi apamba oirabasu aigi isa laizagidi thamoi kaigani masida natana aibu poktabi mamani hainasu khankhini aduga pakhum ama piragana aigi isa laizagi harauba oigibasu yai aduga moida sawgi aningba kaikhibasu yai moida saw aibu kari pakhum pisigi mahaki nupigi wahangna yomlaba wahaising adu taraga thoiba magi nupida chamamnaduna yenglei aduga leima nangi wahaisingsi aigi antatre kari haininglibano leima magi mapurebada yenglaga tapna hairei moida saw na haibiribado afhabani khangjai adubu aigi isa laizagi magi khangnajaba misak ama leijabani magi nupigi wadu tabada ngakni yenglei kari leima nangi sibo asengbagira aigi isa laijabo asengbani moida saw napa maza adugi mamasu khanglaba mali nipa adu langphaida thabak suba chatkhi hai napa maza aduna yumda halaklaba matamda mama aduna isa laijabo haiba chatkani hainasu haiba mali nangdi warisi yamuna khanglamli boire isa laizana mama aingonda koidraduna haijabani aduna moida saw isa laijabo mama oige haina haibiraklibato moida sawgi marupto haidok bikro isa gi thamoidi kaihanba pamjade aidi phare aduna torumlubadi aisu karibu hairugani isa gi thamoidi aina kaidongda kaheloni mama ida aduna hairakpaduda aisu na khoida khanganmani tanasi haiduna adugo ai yadre haina kok haidokpa taridana adubu leima isa nupina luhong khongdongbagidi mangol kaduna hairaga hongadabani ko masegi apambani aduna nangna nacha nupida tam magi apambada yetre aduna mapaigi apambasu thunghallu haina asumna thoiba amadi leima makhoi ani wari kaya ama sanarami matamsu asum haukhibana tha ahum phajelaklei somda thembong amadi sempu makhoi ani wari sanarami sempuna ita hangsite khoi yumda halani ko halani aidi matamsa khara thuna hojil haninge ita aigi imado
kuire udab. Nama kaktaro ningsing jari dubo. Nangi loinabi oigadori bidudi ningsing jadrabo. Madi aigi thamoida latuna thamkrabani. Yam nungsigraboida. Apokmi namadagi nangi nupini hena nungsibagi waneba. Adugi wanateda. Ida nungsibadi chapmane. Amana aibu pokpibane. Amana aigi nupini. Nungsibase aigi oinadi chapmane. Amana hende amana tadi ida. Khangida iso. Itaugi puksel wakhal. Natauna sum phagi tawbanida. Hoida karibu khangadorige natauna. Adoida aina yumda halaba matung ai yung kai palagi khale. Aina asumna langfai sakhraga ima matom lehobase ai nungaite. Aduna laijada yumda pusilagi. Yam phaina dude. Laijaso itauso anga amta natre yung kai panbagi matam chapjari pusilo. Adumna khale. Aiso ima dadi wase hodoklame. Imana yabire. Laijada haigadawda ngaire. Mahangna karigumba yabiraklabadi ida ayam nungaigani. Yarkanida laijana itaubu nungsijari soidana yarkani. Makhoigi imungidine laijana bu haradi loini yai haibani. Aikhoini na haibada. Moi manakta yung palidana inido. Yabirakladi aigidi laibu phaba haibada oidarabani ida. Adubu khangdi. Farise kem khalunu. Aduda wakhal warga amuk leremni. Nungdangdi kari hinjang thongdi jano. Khura tombana hinjang di mana tawbani ne. Khangdi khura tombada hamudana. Mangonda hange. Aikhoin nakta lai mali ne. Thembungna kari haidu jano khura tombagi sibo. Tombana ibungo ni di hainau pambi makhasida onthok nungaina famlameda. Noi ubadagi khura su laklibani ne. Thembungna khura Aikoi so sidana khara ingena sumphamlambani. Sempuna khura ngasi natro thabak subugi mapudo sen piba lakane habdo. Mane lakane habani. Numidang waidam adwaida yoroppasu yaida. As khura senpham amadi soidana khanglani handakti. Nahan makhi warubada loina kawrani. Ado sida thabak suriba kangbu singse ngasi di hinjang hawbam sabana di fabani. Khura na sidaga mga khara sangbudo toksidana. Tombana nokladuna asumna hairi. Hoi. Nangna hairagabu karigi tawdani. Nganu natro nangna harise. Mani khura. Kuire hinjang hawbu sando. Thembungna is naha natro yen sa sina sagribadu. Aduna duni gaino. Farise. Yare marido tongnaragladu. Adudi swaida yum tarisi nganu loiba yawnabra hangurasi. Aduga siam saba tawnaba. Sempuna. Hoi khura ida lao. Khuraga khoi hum salursi. Ahoi da. Asumna matamsu tamna hokhirami. Somdana laiza amadi magi mamaton leima. Makhoi ani wari sanarami. Imagi laiza. Napana hariba wase isana illu haibadi natte. Napa bungsu isagi khangnajaba lei haibado imana haigre. Adubu isada khanganingbagi imana hairibani. Imadon na nachagi lipiduna pabungi wabu yabiramdabase nasayam harawa Imadon nangse aigi imadon loina phangjabase aigidi kayada laiba pharabano. Imadon nangna aduk phariba karigino aibu nangna pokjaba nasagumna nungsibibase ai pokpagi mahiyale khanjari Imadon. Hai karigi adumna hairibano. Nangdi egi isani. Apo poktaba haiba leite. Isagi isa chap mane. Nangbo egi isa oina leibase Imadon di harauribani. Imadon. Laiza kapli tawduna mamaton da yenglaga wa hairi. Aina taibang mirol tarapadagi ima haibado masak khangjarakte. Ima hainasu kawwa phanglakte. Migi mama oibisingna machabu nungsina tawba uraga aina khanki aigisu imado leiramlagadi asumna isu luna tawbigani ko haina. Adubu matam khara leiraga aigi pabungna imadonbu aigidamak pubiraki ai amna harauki aigi ima lakle haiduna
Imagi nungsiba karino khangjaraktraba aise Imato na nacha aingonda pibire Imato nacha ngasi haiba namisida Ima haina kaujagi ko ima Laija asi hairaga mama lay mabukolaga kapjarami Masagi mataw aduda lay masukapladuna masabu konsinbiraga tapna hairi Karigi kaplibano isana kapkano Aise nangi imani ngasi isana ima haina kaurakpase imagi thamoida apianba oire Asumna mama masa wari sanaringaida laizagi mapa thoiba thabak halakladuna changlei mama masa na kaplibado ubada thoibana makhoi ani de yenglaga wahiri kaidori leima isa thoibi kari tobu yaure ima isa wan sinaraga hakta kapminage tawbase moita jawsne hek thugai bire Magi nupina hairaklibadu taraga thoiba ngaglaga hairi laimada yengladuna Karine gisidi Karino ni laima nang haribudubo Namana sawan sinaraga kaminaribadu karigino haina hangluba aigi iral oirabra tawrise Mamaga mapaga gi matawduda laizana noklaga mapada yenglaga hairi Babong nang nalale tang kaina changlakpagi Misangni ni noigise Isa na papo hogdabasi chakreda Chao sao nang di Ay di isa nupi poksa hobanina Mama aigi misang dalay zare Pay Tau oba Iyari se pabong pagi tau bani Ay imong dasang lagi Imaga pabong ka wari atam sana roko Isa thoibi ngay kunin ang po Kari lagi pabong Ay isu naman na haibadagi kangle Isa kari isu ikay gano Hauzikti ikay biyantri Ado na isa thoibi Ipa su isagi pamdaba thabak tawge haina khantre aduna isa thoibe nupa masa adubu karamba matamda yumda halakani babo tha ahumde sugani hairame tha ahumde phare karam kanda yumda lakani haibadi khangde babo ho phare ngasi haying sidadi yorokpusu yare adu isa thoibe ipa ngasi di isada wa ama haigi kari wana babo Isa na ibungo tembongda layragi haina khalabra Laiza mapagi wahangadada ikaiduna lukthakirami Imagi Laiza napabung na haise khummo Babo nacha mangonda laigi haina khanjai Phare adudi ipagi apamba haigi Isa na ipagi apamba si thunghanba ngamgadra Laiza mapada muna yenglaga tapna wahiri Babungki apamba Kari apambano nachada haibiyo nachana thunganba ngamba oiragadi nachana soidana thunganjage Ipagi Laiza nang haujikti leisham pung phare nungshi lambida khongdare yung kai panbagi matam chare nangi khangajaba su leire aduna ipadi chen chongbadi pamde aduna nupa masa adugi ahal lamal singha loinana nangbu makhoi sage gi mau oina haibala halo Masidani, ipa na isadagi apamba hairagadi. Babo, nacha babong gining batungan jage. Babo, nacha chen chong batau zaroi. Ima amade ipagi apamba madukak tau jage. Adu nidana, aigi isa haisidi. Ipa pere, isa thoibe, ipa pere. Asum na matam so asum tapna hauki. Thembung hoi so halakladuna yum da rami. Noma makhoi mari khungi lampak masi amada punna wari sanarami semphuna Isa Laiza ekhoi leitaba sibu nungai bro Da sempho nungai die khulse ihang hangudong na tawe Oh ekhoi amasidi nungai bra khangdi kem khumakti Yam taning de da ngasi gi namise ya wana ngai bazani aduga migi ngai samal manghan bra bune ai saurkani ko Is malida ko Nang kamai saudiba namu sauga hijabraba ta semphua makhoi anigi warido akaiba yawraklani khangladuna thembungna themjilai yarise amtane animakto phagi oina ngangnabasibu thoingi mari tawne mi ho yajare khangjare nupa thaja ekhoni so swaida ibani gi wari chithaurasi amase moi anigi oiba wari sanani ba male Asi hairaga sempu thazagi khudang adu pairaga khara lapna phamlami somdana thembung amadi Laiza makhoi ani wari sanarami Laiza
ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯌꯨꯝ ꯍꯜꯂꯛꯂꯕꯅꯤꯅ ꯏꯕꯥꯅꯤ ꯌꯨꯝ ꯀꯩ ꯄꯥꯟꯅꯕ ꯇꯧꯔꯁꯤ ꯃꯇꯝꯁꯨ ꯆꯥꯔꯦ ꯑꯗꯨꯅ ꯑꯩ ꯑꯍꯟꯁꯤꯡ ꯊꯥꯔꯛꯑꯒꯦ ꯃꯁꯤꯗ ꯅꯪꯅ ꯌꯥꯅꯤꯡꯗꯕ ꯌꯥꯎꯕ꯭ꯔꯣ ꯂꯥꯏꯖ ꯊꯦꯝꯕꯨꯡꯅ ꯑꯍꯜꯁꯤꯡ ꯊꯥꯔꯛꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯖꯩ ꯃꯥꯒꯤ ꯄꯥꯕꯨꯡꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯗꯨꯒ ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯒ ꯆꯥꯟꯅꯔꯝꯕꯗꯨꯗ ꯂꯥꯏꯖꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯥ ꯊꯦꯝꯕꯨꯡꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯄꯥꯕꯨꯡꯅꯁꯨ ꯅꯪ ꯑꯩꯒꯤ ꯋꯥꯔꯤ ꯈꯪꯈ꯭ꯔꯦ ꯄꯥꯕꯨꯡꯅ ꯆꯦꯟ ꯆꯣꯡꯕ ꯄꯥꯝꯗꯦ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯅ ꯇꯥ ꯊꯦꯝꯕꯨꯡ ꯑꯩꯒꯤ ꯑꯍꯜꯁꯤꯡꯗꯣ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯑꯩꯕꯨ ꯍꯥꯏꯕ ꯂꯥꯛꯍꯟꯕꯤꯌꯨ ꯊꯦꯝꯕꯨꯡ ꯂꯥꯏꯖꯅ ꯑꯗꯨꯝꯅ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯄꯗꯨꯗ ꯍꯔꯥꯎꯅ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯋꯥ ꯍꯥꯏꯔꯛꯏ ꯂꯥꯏꯖ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯅꯪꯅ ꯑꯗꯨꯝꯅ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯄꯁꯦ ꯑꯩ ꯏꯃꯥꯗ ꯁꯣꯏꯗꯅ ꯍꯥꯏꯔꯨꯔꯒꯦ ꯑꯗꯨꯒ ꯑꯍꯜꯁꯤꯡ ꯊꯥꯔꯛꯇꯨꯅ ꯅꯪꯕꯨ ꯑꯩꯒꯤꯗꯃꯛ ꯍꯥꯏꯕ ꯂꯥꯛꯍꯜꯂꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯈꯤꯕꯅ ꯊꯦꯝꯕꯨꯡꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯥꯏꯖ ꯍꯣꯏꯗ ꯆꯠꯇꯨꯅ ꯂꯥꯏꯖꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯂꯥꯏꯖ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯇꯝꯄꯥꯛꯅ ꯄꯦꯃꯥ ꯂꯥꯏꯖ ꯅꯪꯕꯨ ꯀꯥꯏ ꯂꯩꯒꯦ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯔꯛꯎꯅꯦ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯅꯃꯧꯕꯨ ꯀꯧꯕꯗꯤ ꯉꯁꯤ ꯅꯠꯇ꯭ꯔꯅꯦ ꯅꯪꯕꯨ ꯌꯨꯝ ꯆꯠꯅꯤ ꯍꯥꯏꯕꯗꯨꯕꯣ ꯃꯥꯅꯤ ꯏꯃꯥ ꯇꯥꯆꯧꯒ ꯆꯠꯀꯦ ꯇꯧꯕꯅꯦ ꯏꯃꯥ ꯍꯣ ꯐꯔꯦ ꯏꯕꯨꯡꯉꯣꯒ ꯆꯠꯄꯗꯨꯅ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯄꯨꯒꯅꯤ ꯇꯧꯔꯤꯁꯤꯗꯤ ꯏꯃꯥ ꯀꯔꯤꯁꯨ ꯄꯨꯔꯔꯣꯏꯗ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯁꯤꯡꯁꯦ ꯑꯥꯗꯁꯨ ꯑꯗꯨꯝ ꯍꯧꯕꯅꯤ ꯑꯗꯨꯅ ꯄꯨꯔꯔꯣꯏꯒꯦ ꯏꯃꯥ ꯄꯥꯕꯨꯡꯒ ꯏꯃꯥꯒꯒꯤ ꯆꯥꯒ ꯊꯛꯅꯅꯕ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯈ꯭ꯔꯒꯦ ꯍꯣꯏ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯣ ꯏꯃꯧꯁꯤꯗꯤ ꯆꯠꯂꯣ ꯂꯣꯏꯁꯤꯟꯖꯧꯔꯣ ꯊꯦꯡꯈꯤꯅꯤ ꯏꯕꯨꯡꯉꯣꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯕꯣ ꯍꯣꯏ ꯏꯃꯥ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯐꯔꯦ ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯨꯔꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯂꯥꯏꯖ ꯊꯦꯝꯕꯨꯡꯒ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯂꯩꯃꯅ ꯍꯩꯃꯥ ꯏꯆꯥ ꯂꯥꯛꯂꯦꯗꯅ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯅꯪ ꯄꯥꯕꯨꯡꯁꯨ ꯅꯣꯏ ꯉꯥꯏꯔꯝꯕꯅꯦ ꯏꯃꯥ ꯅꯆꯥ ꯈꯨꯔꯨꯝꯖꯔꯤ ꯌꯥꯔꯦ ꯍꯧꯒꯠꯂꯨ ꯃꯣꯏ ꯇꯥꯆꯧ ꯏꯆꯥꯒꯩ ꯂꯥꯛꯑꯦ ꯀꯔꯥꯏ ꯍꯩꯃꯥ ꯏꯆꯥꯒꯩ ꯌꯧꯔꯛꯑꯦꯗꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯒ ꯂꯣꯏ ꯂꯣꯏꯔꯕꯅꯤꯅꯦ ꯄꯥꯕꯨꯡ ꯅꯆꯥ ꯈꯨꯔꯨꯝꯖꯔꯤ ꯍꯧꯒꯠꯂꯨ ꯅꯣꯏꯕꯨ ꯅꯃꯥꯒꯤ ꯆꯥꯛ ꯏꯁꯤꯡꯗꯤ ꯀꯃꯥꯏ ꯇꯧꯔꯝꯂꯒꯦ ꯄꯥꯕꯨꯡ ꯏꯃꯥꯒꯤ ꯆꯥꯛ ꯏꯁꯤꯡꯗꯤ ꯊꯤꯔꯒ ꯊꯝꯕꯤꯔꯝꯃꯦ ꯉꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯒꯦꯅ ꯍꯥꯏꯍꯧꯋꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯩꯃ ꯑꯉꯥꯡꯁꯤꯡꯁꯤ ꯏꯃꯨꯡꯗ ꯆꯪꯍꯜꯂꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯂꯥꯏꯖ ꯂꯥꯛꯑꯣ ꯁꯣꯝꯗ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯂꯥꯏꯖ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯝꯕꯗꯒꯤ ꯍꯟꯗꯣꯔꯛꯀꯦ ꯇꯧꯔꯛꯄꯗꯨ ꯃꯅꯦꯝ ꯇꯄꯥꯛꯅ ꯎꯔꯗꯨꯅ ꯄꯥꯈꯠꯅ ꯃꯃꯧꯗ ꯍꯪꯂꯛꯂꯝꯃꯤ ꯕꯦꯝꯃ ꯀꯩꯗꯧꯔꯦ ꯏꯃꯧ ꯀꯔꯤ ꯇꯧꯔꯦ ꯍꯩꯕꯨꯡꯉꯣ ꯊꯦꯝꯕꯨꯡ ꯏꯃꯧꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦꯍꯦ ꯀꯩꯗꯧꯔꯒꯦ ꯂꯥꯏꯖ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯃꯥ ꯇꯥꯆꯧ ꯀꯩꯝ ꯇꯧꯗꯦꯗ ꯆꯥꯛ ꯆꯥꯕꯗꯨꯗ ꯀꯔꯤ ꯌꯥꯎꯈ꯭ꯔꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯍꯟꯗꯣꯔꯛꯄꯅꯦ ꯇꯝꯄꯥꯛꯅ ꯃꯃꯧꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯅꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯅꯦ ꯁꯅꯥꯍꯟꯕꯤ ꯍꯣꯏꯗꯅꯦ ꯏꯃꯧꯒ ꯄꯨꯟꯅ ꯆꯠꯂꯨ ꯑꯗꯨꯒ ꯀꯔꯤꯅꯣꯗꯣ ꯍꯪꯗꯣꯛꯎꯔꯣ ꯏꯃꯥ ꯅꯃꯧ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯅꯤꯌꯦ ꯍꯩ ꯌꯥꯗꯦ ꯌꯦꯡꯉꯨꯁꯣ ꯏꯃꯨꯡꯁꯦ ꯃꯤ ꯍꯦꯟꯒꯠꯇꯣꯏꯔ ꯀꯩꯅꯣꯝ ꯇꯧꯔꯤꯀꯣ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯊꯦꯝꯕꯨꯡ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ ꯂꯥꯏꯖꯁꯨ ꯊꯦꯝꯕꯨꯡꯗ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯌꯦꯡꯂꯛꯏ ꯊꯦꯝꯕꯨꯡ ꯃꯃꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯍꯪꯂꯨꯔꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕꯤ ꯑꯣꯏꯕꯤ ꯁꯅꯥꯍꯟꯕꯤ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯍꯪꯂꯝꯃꯤ ꯁꯅꯥꯍꯟꯕꯤꯅ ꯏꯃꯧꯁꯤꯗꯤ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯉꯁꯤꯗꯒꯤ ꯑꯔꯨꯝꯕ ꯄꯣꯠ ꯆꯩ ꯊꯥꯡꯕ ꯌꯥꯗ꯭ꯔꯦꯀꯣ ꯊꯦꯝꯕꯨꯡ ꯂꯥꯏꯖꯁꯦ ꯊꯕꯛ ꯇꯧꯍꯜꯂꯅꯨꯀೋ ꯅꯣꯏꯒꯤ ꯏꯃꯨꯡꯗ ꯃꯤ ꯍꯦꯟꯒꯠꯂꯛꯂꯅꯤꯀೋ ꯂꯥꯏꯖ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯃꯈꯣꯏ ꯑꯅꯤꯗꯣ ꯁꯅꯥꯍꯟꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯇꯝꯒꯤ ꯈꯣꯡꯆꯠꯁꯨ ꯇꯞꯅ ꯍꯧꯈꯤꯕꯅ ꯉꯁꯤꯗꯤ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯑꯁꯨꯝꯅ ꯊꯦꯝꯕꯨꯡꯒꯤ ꯏꯃꯨꯡ ꯑꯗꯣ ꯍꯔꯥꯎ ꯇꯌꯥꯝꯕ ꯏꯪꯅ ꯆꯤꯛꯅ ꯑꯋꯥꯕ ꯀꯔꯤꯁꯨ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ